ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯅꯦ ꯑꯥꯗ ꯏꯇꯩꯃ ꯑꯃꯈꯛ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯃꯈꯛ ꯌꯣꯟꯖꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯑꯩ ꯂꯩꯔꯒꯦ ꯖꯥꯅꯦ ꯍꯥꯏ ꯃꯅꯨꯡꯅꯦ ꯍꯣꯏ ꯀꯅꯥꯒꯤꯅꯣ ꯁꯤ ꯏꯇꯩꯃꯒꯤꯔꯣ ꯁꯤꯕꯣ ꯑꯗꯨ ꯁꯤꯅꯤ ꯑꯩꯅ ꯑꯃꯇꯪ ꯈꯤꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯂꯧꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯂꯧꯒꯦ ꯑꯩ ꯇꯔꯛ ꯇꯔꯛ ꯈꯤꯟꯕꯗꯤ ꯅꯨꯡꯁꯤꯔ ꯆꯪꯉꯛꯏꯅꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯅꯤꯅ ꯁꯤ ꯂꯩꯁꯦ ꯈꯤꯇꯪ ꯍꯥꯞꯄ ꯑꯗꯒꯤ ꯉꯥꯊꯛꯁꯦ ꯀꯌꯥ ꯆꯤꯡꯉꯤꯅꯣ ꯑꯣ ꯁꯦ ꯄꯨꯂꯞ ꯍꯥꯞꯆꯜꯂꯣ ꯑꯣ ꯇꯥꯍꯜꯂꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯨ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦꯔꯥ ꯍꯥꯏꯕ ꯉꯥꯊꯝꯗꯨꯒ ꯂꯩ ꯈꯤꯇꯪ ꯍꯥꯞꯄꯣꯛꯁꯦ ꯆꯥꯝ ꯌꯥꯡꯈꯩ ꯇꯥꯅꯕ ꯁꯤꯗꯤ ꯆꯤꯜꯂꯦ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯅꯤꯅ ꯌꯥꯏ 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 ꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯂꯣꯏ ꯍꯧꯖꯤꯛꯀꯤ ꯑꯋꯥꯠꯄꯗꯣ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯒꯤ ꯂꯩ ꯂꯣꯏ ꯍꯥꯞꯆꯜꯂꯁꯨ ꯌꯥꯏꯌꯦ ꯏꯇꯩꯃ ꯑꯣꯏꯍꯧꯔꯣꯕ ꯂꯣꯏ ꯍꯥꯞꯆꯜꯂꯣ lối hấp rất là vậy thì mà cái hành đúng là tên là vậy thôi ya em phi của tôi vậy ada pada yang mengatakan ya ini ya ini begini lagi deh